as due process ko akoina complaint to kana noina sumain to na khoi tabak chali se obstruct toriba sigi enom di pigi dabni noina explanation di pigi dabni and the reasons pigi dabni moina jare security concern na security concern dabu hoi manipur gi manipur muthalwai ju yarban wan do lebra auta gri moina manipur thaba gari chat pe ade hari ju manipur manung da collusion am lebra manung da some sort of collusion hai tare ko karab kai no ira am thola kan sida kenam tawna ba khona silliba khoi tharo lang am obijala manipur ta ju jit sing hajar kan da khoi makhan gi intelligence me am leina khoi gi state ki nataba mapan gi su intelligence me am lere military su moi MI le jeni military intelligence na adegi research and analysis wing RAW kan leba yam le hai tare CID gi leba sing sidi khoi gi manipur di hujik che khoi gi tim phunga le mani phunga thoi kan le sing ana asigi pot sing sida manipur da karam ba khoi gi deep state thawak se tharage habadigi wahang am ju hang da yade khoira man da khoi uri kutim loina mak sung ngani hadi leite na adna we cannot judge a book by its cover manung na kai le gi habasi khoi na phazan thidok da bani da hujik leba paramilitary kangu sing adagi mahar regiment ki leriba officers amadi akoi hujik ki security advisor on leriba kuldeep singh at the same time governor su manamdi ma hujik na head state sigi man head oire mangona su khoi ma PDP ure ngasi chalo kan sada bi leramde sure chale mas governor su ko adu akoi na haning di hujik haiba mahar regiment to da kanana kamani instructor kan chap chaba clear chain of command of grading lake haudum di hangwam thoi hangda basu yaro adu tawtriba mem stand amadi lep ko ne ngasi khoi all manipur working journalists union gi governor changu kan da akoi kenama akoi gi memorandum of